Inner line permit system की डिमांड अरानबनी हाइना स्पीकर युमनाम खेमचान गुवाहाटी द फोंदोखिबा वाफम मणिपुर मियाम गे मायोक्तनी मियाम द लाले हाइजगदबनी हाइना JSC ILPS न खंगलकली चही सिगी बोसेम नलोबा HSLC एग्जामिनेशन की रिजल्ट असोइबे यावरमले फर्स्ट डिवीजन द पास तौरखिबा महिरोई अमा रीचेकिंग तौबद कुनिथोय सुब पोजीशन द पास तौगदबा ओइरमले इंग्लिश निपान की जुलाई को निपान थोखिबा ऑर्डर की मतुंगिना 7P कमीशन चनरगनी हाइना CM न फोंदोखिबा लाइबक थीबनी मास कैजुअल लीव की खोंजंग चंगसिलगनी हाइना JSC MTOC and MGO न फोंदोरखली BJP लेजिस्लेचर सिंगी मनुंगदा फमुनबगी वाथोक लोइशनबगी ममी उद्री मिनिस्टर थोंगाम विश्वाजित यावना BJP की MLA मिनिस्टर अयाम्बा दिल्ली यौख्रे CM सु ngasi दिल्ली चटख्रे अमसों स्कूल फगलहनसी मिशन द वफगाई हाई स्कूल बु याहल्लु हाइबगी वकत JSC न कौखिबा पुंगनि फुनिपान की कक्चिंग डिस्ट्रिक्ट की बन्ना महौसागी पुंसीदा चावना अकाइबा पीख्रे मैम खुरमजरे अदम नेंगबिरिबसे इम्पैक्ट न्यूज़ ने आई खांगन मंथोइनो हेनबी हौजिक पुंजासी फावबगी मरोइबा पाउसिंग मियाम दपिजरी इनर लाइन परमिट की डिमांड असी अरानबनी अथुबा मतमदा हंतोक नबा इंगित पीरगनी हाइना मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमचान हौखिबा चही लिसिंग अनि तरा तरेता गुवाहाटी द फोंदोकलंबगी वाफम थोगलकले वाफम असी मणिपुर मियाम गी मायोक्तनी मरम अदुना स्पीकर युमनाम खेमचान मियाम द लाले हाइजगदबनी हाइना JSC ILPS न खंगहलकले ngasi konjeng hazari lekai da leiba JSC ILPS की ऑफिस ता पाउमी सिंगौ नबदा JSC ILPS की कन्वेनर युमनामचा दिलीप कुमार न फोंदोरकपदा हौखिबा चही लिसिंगनी तरा तरेट के सेप्टेम्बर 10 दा युमथंग नरिबा स्टेट आसाम गे गुवाहाटी दा पांगथोकपा मिफम अमदा मणिपुर के स्पीकर युमनाम खेमचान इनर लाइन परमिट की डिमांड असी अरानबनी हाइबो वाफम फोंदोखि हाइबसी गुवाहाटी दा फोंगबा हिंदी लोल की पाउचे दैनिक पूर्वोदय की मतम अदुगी चेफोंग यामना मरुइबा पाव अमा ओइना पाउचे असिगी ममांग इथंग थंगबा लमाइदा स्पीकर खेमचान की फोटोगा कोनना चावना यावरकपा थेंगना रखिबनी हाइरी नाकलमरम दमियाम न लमजिंग मैरा मिंगथोल पीख्रबा सापम रॉबिन हुड लेखिदबगी मरीरक सुबनिंगशिंग नुमित हंदक चही असिगिसु जुलाई 9 दा पांगथोकलगनी थौरमसी पांगथोकपा ngamnanaba मियामना तेंगबांगबियु हाइनसु JSC ILPS की माइकेदगी अपील तौरकली मणिपुर मियामना नुपी अंगांग महैरोय अदुगा चिंगमी तमी हाइबा खाइदना मियाम हुबना चंगसिललपा असिगुंबा इनर लाइन परमिट सिस्टम चनगदबनी हाइबगी इहोवसि लेरिंग सेरक सैसिदा करिगिदमक्त मियाम की अपामसिग मायोक्ता स्पीकर अमना सिंग वफमदि फोंदोइबनो हाइबसे मसी JSC ILPS ने स्ट्रांगली कंडेम तोय मियाम की अपामगी मायोक्ता लेप तारगदि महाक्सु मनपुर मियाम की यंगनबनी हाइना लौदब ngamoi अदुना हाइरिबो वफमसे लाले हाइना मसी मियाम खना सेंगदोकदबन दैनिक पूर्वोदय हारिबा पेपर असिदा माना ngang की वफम से इनर लाइन परमिट बरी गलती हटाने के संकेत थाइदना यावरिबा सिगुम वफम अमा फोंदोरकपा से मसी याम लाइबक थीबनी बोसेम नलोबा HSLC एग्जामिनेशन लिसिंग अनि तरा निपान के एग्जाम रिजल्ट हाइदोकपदा मार्क वाट न पिरमी हाइबगी वाहौदा बोसेम की चेयरमैन अमदी कंट्रोलर फाउबा सिनखिबगी वाथोक लोइद्रिंगेदा हंदक हाइदोकिबा HSLC एग्जामिनेशन लिसिंग अनि तरा मापन दसु चप मानबा वाथोक लाकपा हौरे हिरमसी मतंग दे इम्फालस के लाइरिंग इंगबा मखाले काइदगी RK धनतोंबीगी युमदा पांगथोकिबा पाउमी सिंगा उनबा अमदा नौना कुनिथोय सुबा पोजीशन दा यावरखरबा टाइनी टोड्स यूनिक स्कूल दा तंबा राजकुमार सुल्तान सिंह नहाई महाक हंदक हाइदोकिबा एग्जामिनेशन असिदा चादा 90.16% फंगदुना फर्स्ट डिवीजन दा पास तौरखि रैंक होल्डर दी ओइरखिदे अदुबु फंगलिबा मार्क अदु महांगना इरमलिबा अदुगा चानादबगी नौना रीचेक तौखि रीचेकिंग अदुदा साइंस अमदी मैतै मेयेक्ता मार्क वाट न पिरमबदगी नौना मार्क हाप्तुना चादा 90.83% फंगदुना बोसेम की सेक्रेटरी ना अनोबा ऑर्डर अमा थोक्तुना महाकपु कुनिथोय सुबा पोजीशन ओइना लाउथोरखिबनि हाइखि पाउमी सिंगौ नबादुदा सरुक याखिबी राजकुमार सुल्तान सिंह की मबोक RK धनदोंबीना मखाताना हाइखिबदा बोसेम ने चही खुदिंगे एग्जाम हाइदोकपदा मार्क वाट न पिरमबगी मतंगदा थोकलिबा वाथो असे मरी लेनबसिंगना अथुबु मतमदा मियेंग चंगबियो
Bosem gi Jackson deba thogdok asana maram oiraga mahiroi kaya gi punsi da ninghana bapokpa kaya yaure maram asana thokliba wathok asada Manipur gi mahiroi lop singna sumit yeng changbiu haina mahangna makhata na apil tawki. Ahamba haidokada mark the 541 rengbudi chalaudre pen da wale bidagi rescrutiny taw adida live fog hadra mari ano hape adagi aduga 22nd position da sale handak na hamanate ahamagi cha isunupi ama tawkibadugi su hoji loidribani loidringe cha hanna sum tawre adaga manipur sida lairi haiba masing cha asuki matik chahi chahi gi hel haiba khangagadi oja afaba masing hena thamgat pi yumami manasingba mak yengbada soiroidaba oja matik cha oja thambiyo English ngani tara nipan gi July ko nipan da matamadu gi principal secretary finance na thokiba order gi matungina Tadet Suba Central Pay Commission Chatnaragani Haina CM na Fundo Kiba Laibak Tibani. Wafa Masigi Mayokta July Tang Ama Amadi Anida Lengak ki employee Kuding Mangna Mass Casual Leave ki Khongjang Changsilagani Haina JSC M2 and MGO gi Secretary General L Biken na Fundo Ragli. Bauprada Laiba JSC gi Loishang da Pangthokpa Paumi Singa Unabada Biken na Akagnaba order asi July tara faubugi manung da review tawdrabadi mamang da chathakiba serious work strike makhata na chatharagani haina mahakna fongdoki mana makhata raduna JSC na lengak ta thamkiba point kuni thoi yauba charter of demand sing ngasi fauba lengak na point amata phauba chatna hanba ngamdri round manga rag hanna lengak ka JSC ga wari sanaduna July kunipan gi order review tawnana ba wari sakhiba laikhrabasu JSC da wafam amata fongdok lamba leitaba order asi chanagani hairakpa asi employees singe amamba numit lakpa gumbani lengak ki employee khuding makna isagi tawdaba yadraba thaugai ni khanbiraga order asigi mayokta changsan gadoriba mass casual leave asi mapung phahan biyo haina mahangna apel tawki appointment piba appointment su mu postpone tok thokpa aduga postpone toro matungda akhoi gi knowledge kai guma makhalam ta gi yaudana smaidan 7 central pay se mamang da 20 July 2018 da thoi order simak samanana satnagani na haiba wafam mama for thamak pa se masi asuki bati akhoi gi nungai ta ba yamna thamoi sokpa employee section khudimaki mamang da 6 pay phangma matamda koi black day observation tawgibu du maidana black day digi hena jathi ba employees gi amamba numira do masi gi nganangi waripsin ohelle ado masi akhoi na husi haijiningi bidi masi gi wafam se akhoi ra husi nungai tabadagi 2 days gi mask ge le akhoi lawrgani aduga lakada ba akhoi gi July gi tang tara boki manungda haiba order myam si amu khana review tawbiu amu na khana biu kai ma khana dragadi akhoi jane council mi pham amana akhoi na mamangda mask ki tang trama thoida akhoi na suspend tawgiba akhoi gi independent voice strike makhan makha kya gi agitation mayam do akhoi resume akhoi continuation akhoi gi makha ta na akhoi gi July gi tang tara dagi akhoi chathan nei tong akhoi sem sa lere Manipur lengak manung da famunabagi wathok loishinbagi mami udri adubu lengak paiminariba minister MLA singi marakta yanadaba leite media na lana santokpani haina maral siramba minister thongam Biswajit yauna BJP gi MLA minister ayamba Delhi yokre Oiragliba fiba masida chief minister Nongthombam Biren sunga sinung tilpung ani makhairom tabada Delhi gi damak imphal thadokre BJP niluchingba Manipur lengak manung da leiriba muknaba asi loishinaba BJP ge central leader singna kaurakpadagi BJP gi MLA minister kharadi numit kharani gi mamangdagi Delhi da laikhrabani loinana Manipur legislative assembly gi speaker Yumnam Khemchan su Delhi yokrabani Amaramda thazaba yaba pawgi likhul amada chief minister Nongthombam Biren sinnana bagi matangda lengak paminariba MLA minister singi marakta leiriba apam pamda sing hangduna waroshinama purangnaba BJP ge central leader singna party asigi national general secretary Bhupender Yadav ta thodang pumba sinakhre hairi karigumba MLA minister singi marakta yanaba puraktrabadi Manipur da president rule thamlakpa yabagi akiba leiri hairi ningsingba yabadi BJP gi minister MLA kharana chief minister Nongthombam Biren singadabani haiduna thakai amarongi mamangdagi Delhi da camp tawduna leirakhibani Manipur lengak na handakta hogdokiba school fagalhansi mission da kakching
district ke Wabgai Kendra gi manung da leiriba Wabgai High School bu yawhallu haibagi wakata Joint Action Demand Committee on School Fagat Hansi Mission for Wabgai High School na kaukiba pung nifunipan gi Kaching district ki banna mahausa gi punsida chawna akaiba pikre. Committee asina ngasi ayuk pung mga dagi lakliba tarik kuntra gi ayuk pung mga fawba kauriba ban asina maram oiraga Kaching district ki maru oiba Kaithel ama oiriba Hianglam Wabgai Lamkhai Kaithelda mi taknaki. Mayai lambi amadi Indo-Burma Suknu Road ki Kaching district na konba mafam singda lanai gari khara natana passenger gari sing chenakhide. Kaching district police ki maikei dagi su pamdaba thokdok sing thoktanaba tongan ba mafam kayada chaithoktuna ngaksinbagi thabak chathaki. Panbayabadi Wabgai High School asi matamamada higher secondary gi thak fawba leiramlaba school oiribani loinana hojik shu class 6 tagi 10 fawbada mahairoi chamri hena leirabasu ozadi subna gi taramari khakta leiribani. Sumita gi mihatta chenabani haiba Khetri Bengun mayai lekai dagi MD Sumir chahi kunmathoi apokpa Manzur Ali ngarang porompat police na phare. Pharaba Sumir ngasi mihat asiga mari leinana CJM Imphal East mamang da puthoki. Court to puthoglaba matung wahang pawhang tawduna achumaran khangdok nabagi damak police custody da numit nipan ni thamnana ba ayaba piki. Panbayabadi Sumitabu Aton Basil Singge Haina Yumdagi Koktoklaga Hatoklaga Irilbung Police Station ki manung chanalai bathiam konjinda thamlam khibani. Mamang chahi December kunithoi da result haido kiba 2013 batch ki Manipur Police Constable Mel Singhi appointment order athuba matam da piduna thabak join to halu haiduna result adu da mai pak raba candidate na rally chatkre rally adu chatpa horakpada police na athingba pi khibaga loinana nakal ani gi marakta muknakhi nakal ani gi marakta wari sanarba matung all Manipur selected candidates for Manipur Police Mel Constable Mel 2013 batch ki president yauna Miyoi Ahum, Director General Unaduna Memorandum Pisanki. Rally edu da saruk yakibasing na fungdorakpada Manipur lengang na matam kuina haidoktana thamlakiba 2013 batch ki police constable gi result asi mamang chahi gi December kunithoida haidokrabasu ngasi appointment order pidana thamba asi yamna laibak thibani. Lenga ki asigumba thawong asina 2013 dagi hauna thabak asigi damak chen chonglakliba Miyoi singda khudong chadaba kaya mayog nare maramaduna lakliba July gi tang manga fawbagi manungda haidok taba tarabadi chingi lamsingda economic blockade tawragani haiki. Date 5 ki manung sida appointment letter pidradi akoi ki Manipur Police Constable selected 2000 candidate mayam sina hill area mayam da economic blockade thamgani pandawgani si lakjingai appointment se phajana bibiro yam thuna simunung na pidradi akoi ki hills da ki association mayam da ki su support lauraga akoi khongthang si changja ki ne na thamjari date 5 ki manung sida Lamdamasigi education sector da makhal amatagi ayat apan pibiganu haibagi matang da desam na Manipur gi school college singda chathagadaba academic campaign ama changangai uchi konda leba Messi Explorer Academy da hawdokre ngasi ahan boina tidim line da leba tongan ba school singda chathakiba campaign aduga mari leinana desam gi vice president N Edison na Paumi singda hai lobasina ing lisingani nipan dagi hauna Manipur da leba tongan balup kaya ga khutsam naduna lamdam asigi education sector da makhal amatagi disturbance pibi ganu haiduna khongjang kaya changsinduna lakli madugi saruga moina chahi khudingi July gi tarik mangabu education free zone demand day haina pangthoktuna lakli chahi asigi oina su lakli ba July manga ase Manipur gi tongan ba mafam kaya da desam amadi lup kaya ga loinana pangthokna ba sem sari Thoramaduga mari leinana kari maramgi education sector the disturbance free zone ohenba mathau taribano haibagi matangda ngasidagi hauna school college singda campaign asi pangthokpani Hiramasida Manipur gi miyamna sumapung phana mateng pangbiu haiki
तोान तोानबा कोई एजुकेशन इंस्टीट्यूशन सिंगसिदा कोई मसिदा लेरिबा माहिरोई सिंगसिगा मसिगी मतंग दा खोना खनन नैनबा हारिबसिदा कैदुम करी मरम की दमक अखोना सिगुम एजुकेशन की मरु ओइबा अदुगा एजुकेशन सेक्टर सिदा सिगुमबगी कैंपेन अमख डिस्टर्बेंस फ्री जोन ओहेनगदबनी हाबगी कैंपेन अमख चथरइसे मसि करी मरम की चथरिबिनो हाइबदुगी अखोइगी कनो आइडिया शेयर तौमिनबा मदुगी कैंपेन दुगी सर ओमना खोना स्कूल सिंगी क्लास सिंग चंगगा कोई क्लास सिंग लेरिबा कोई माहिरोई मयाम सिगा मदुगी इंटरेक्शन प्रोग्राम तौबगी अखोइगी कैंपेन से चथजरगनी Manipur lengang kan mamit yang changduna ching amadi tamda leiriba lomi singda har matam chana phanghanbada Bharatiya Kisan Sangh Manipur Prant na nungaiba phongdorakli. Manipur Press Club ta paumi singa unabada Bharatiya Kisan Sangh Manipur Prant ki General Secretary Telem Darana Hai mamangda leiramba lengak singna tawramda pamongda hauzik leiriba lengak asana lomi singda har gi buffer stock mangjongna na thamduna District Administration gi khutangda Aadhar amadi Laugi pata paiba singda har phanganba asimak yamna phaba khongthangni khongthang asi tung koina chatnaba yananaba lengak amadi mari lenaba department na honabiu haina General Secretary asana apil tawrakli nakalamrom da laugi pata puthokpa matamda law wairaga law uzaba lawmi singda khudongchada bakhara leibana hiram asida department na sinduna mass awareness natraga workshop ama sel langbi ragadi hena phaba oigani haina darana thamlakli Longi miam si mit mai pang ba mathau tare lopu ju mit mai pang ba mathau tare waram ba har bek ta lising chatre charipan da har sarim dai da lobu awa ba do ngasi di lai roi thabak oina koi gi vision ji maji mission changjel ure aduga hosi action la kan sida action da kitang drawback am la pase masi koi miam gyan ta minaraga masi permanent oiba masigi system ama Manipur se leho bai se masi am tangai fadre Oinam khulda water supply gi ising gi awat pa lehandanaba hotnari haina miyamna irang sagat piganu haina Oinam kendra gi MLA L Radha Kishore na phongdorakli Oinam water supply scheme asina Oinam khulda thaknanaba ising phanghandre haiduna miyamna sangsan kiba khongjang gi matang da ngasi MLA masa chatuna water supply gi fibam yengsinkre yengsan khongchada da PHCD bis Nupurgi mihut kangbu sing su sarukyaki lagliba numit nini gi manungda miyamda ising pinana bo khonaragani haina MLA na thazaba piki Oinam gi akoi besu da round akoi gi side by side khaire haragani ising pibagi thabuk sathari masimak na tasengna complete akoi ising gi sufficient more sufficient di akoi ngamdri adumaina mak akoi hingnana bagi tangai phadana matek temporary oina akoi ising gi award bese pd pinana bo khonagani loina Hauji aikoina paikaliba lakadoriba project achobasi laktringeidasu akoi ising khagadi thakpa konaba haiba tare akoi maigaina na tawraga suksoi soidana akoi pithak chakani masida praja singi side ki cooperation pbu paikaliba aikoina bor pile fujariba khochariba sidi July hauji June ngasi tang 23 yaure July tha manungda akoi loinana ba madugi arrangement leire oinam gi akoi basida round akoi gi side beneficiary listing amaga chamnga da ngasi MLA Radha Kishore na card yenthokre card yenthokpagi thoramadu kainau thongkhong community hall da pangthoki thoramadu da MLA na KG amada lupa ahum piba ching lengak na NFSA gi makhada yenthokliba asina konagadaba amadi mamangda palamba lengak na sembi ramdabadagi awaba mayok na khibani adubu hawzik paliba BJP na luchingba lengak asina chapchana khangtoklaba matungda miyamgi watanaba honaragani haina MLA na makhata khi Mamangda Parliament Sakar Sina Nium Chumna, Masiki census data Semondava, Larabada, Ching Piramdava, Adu Chingi Sangsi, 87% Pinana Honaramdava, Maramasina, particularly government Sena Chapchana Tigale, Wenam Kendri, Wenasu, Nasiase, Inonova, beneficiary, Equi 1,500 beneficiary, family when a carta, 422 Yengani, I know see and Zeri Sina final sanitary, Nasida, Agi Pradhan, Agi the Pradhan Marile, Iremam Pradhan, Kaino Pradhan, Nakonkolen Pradhan, Tabul Pradhan, Kujman Pradhan, Mari Mangale, Hariba Pradhan Singh, Belezgi, Ladyba, Wardki members sing the Maki Lakaida, Tasing the Sing, Pangan Lera, Lyra, Pankaki Makada Lera, missing a door, I quite 87%. Maduki family singer do, and when the report PBU, Sakar Degi, I quite Sweden and Sing Pigani. Kanglepa Communist Party Military Council KCP MC na Laing Thausana Mahi Kyong Sang Hongbagi. Hongbagi matangda tatana thamlakliba wafam khudingmak atamnana silli langliba singda pendaba lay badagi nachade haina lalhulub asina phongdorakli
लोना थिंख्रबा लालहौलुबसना थादुरकपा चेरोलदा लेबाकी लोचिंगबा अमदी निंगथौनी हाइरिबसिंग असना संग होंगबा नुमित्ता करीगी सरुक याद्रिबनो हाइना थिगत खक्तनी सनामही लाइनिंग चचबा मियामगी चौथोकचनिंगाई पुंफम अमबु करिसु लेतना खनखिबा थौंग असिमकपु मक्सु कुपसिन बयाद्रबा पुवारीगी लाचल अमा सोइदना ओहौरगनी हाइरकली इम्फाल ईस्ट डिस्ट्रिक्ट कमांडो की कांगबू अमना अकक्नबा पाव अमा फंगबदगी जुन 23 की नुमिदांग वारम पुंग 5:15 चटपा मतमदा खुराई चारेन थोंगदा RPF PLA की एक्टिव मेंबर अमा फारे फारबा मियोय अदुदी सवोंबुंग तेजपुरदगी लाइरेलाकपम जोईचंद्र सिंह एलाइस बोनेक्स एलाइस ओकेंड्रो चही 38 अपोकपा L नेम नि हाइरी फारबा मियोय अदु मखाताबा वाहंग पाहुंग चथनबा पोरोंपाट पुलिस स्टेशन दा सिनखरे हाइरी मतंग साइज ब्रेक अमा लौजगे ब्रेक की मतुंग दा हंदक चही गी ओइना हुजिक फावबदा नोंग चुबगी चांग यामना नेमली हाइरी अदुबु लाकदौरिबा निमिट खर असिदा मणिपुर दा नोंग का हेना चुदुना इचाउ थोकपा याबगी अकीबा लई बगी पाव अमदी मणिपुर अमसुंग मालेमगी तोंगान तोंगान बे पाव सिंग पुदुना लाक्सगे इंपैक्ट न्यूज सुमित यंग तादुना लेबियो मयाबो अमुका हना तराम नोकचरी बुलेटिन नस्की मखाताबा पाव म्याम दा पिजरी लाकदौरिबा था खर असिदा मणिपुर दा नोंग का हेना चुदुना इचाउ थोकपा याबगी अकीबा लईरी मालेमगी ओइना अयंगासादा चाउना अहोंगबा लाकपा अमदी मणिपुर की तुरेल अयामबगी हौरकफम ओइरिबा चिंगी मफमसिंगदा पाक्तंगना उ यानथतपना इचाउ थोकपा याबगी अचौबा मरम ओइरी हिरमसिगी मतंग इंपैक्ट न्यूज की रिपोर्टर खेत्रमयम प्रेमचंदगे अखनबा रिपोर्ट अमा मालेमपुर लेरिबा अयंगासागी चांगदा चाउना अहोंगबा लाकपा सिना मफम कयादा महौसागी खल कायथरकपगुम मणिपुरदसु नोंजु नुंसा मतम नायक्तबा नोंगमना साबा नोंगमना नोंगचुबा नोंगमना इंबगी थवोंग कया अखोइना तत्तना थेंगनरी मसिबु क्लाइमेट की लमदा लेरिबा अखंग अहिसिंगना क्लाइमेट वेरिएबिलिटीज हैना खंगनरी मणिपुर गवर्नमेंट की डायरेक्टरेट ऑफ एनवायरनमेंट की फंगबा रिपोर्ट की मतुंग इना मणिपुर दा चही अमदा नोंग चुबगी चांग असे मिलीमीटर्स 1,200 फाउबगी चांग असेनी हारिबा नोंग चुबगी चांग असे हौखिबा चही हुंफुदगी ngasi फाउबा होंगबा लेत्रि खेनाबा हाइबु चही अमगी था 12 असिदा मतम मतमगी मतुंग इना चुगदबा नोंग असे नुमित खरनिदा पुलप चुसलकपा सिनी क्लाइमेट चेंज की इम्पैक्ट अमोइना कोई नॉर्थन रीजन दा कोई नोंग से होजिक ताहुम तपु नोंग की सांगति कोई याम हंदन तारे कोई इंडियन मेट्रोलॉजिकल डिपार्टमेंट IMD ना पीबर रिकॉर्ड की मतुगिना सु टोटल लेउं कांदा कोई याम 47% गुंबा कोई डिफिसिट तारगा नॉर्थन स्टेट की वेना सटलगा लेदी होजिक से कोई जुन की तांग मदि होगदब मॉनसून से कोई होगदना होजिक मॉनसून की जुन लोइसलाव फावदा कोइना फंगिबा नोंग की सांग सिदा ngasi ओदा साद याखिनि थोई सांग कोई हंदन फंगा ले होजिक से मियाम नोंजु उबिरिबसि मणिपुर हाना लेरंबा नोंग चुबगी चांग अदुनी प्री मुनसून हाइबदि खोगी नोंजु थागी ममांग मरुइना मार्च अप्रैल मे हरिबा था सिंगसिनी अदुबु सही अमदा जनवरी थादगी हौना नोंग चुब हौरगा मे था फावसिदा था खुदिंगी चुबगी चांग असे खरा खरा हेंगलतुना मुनसूनगी मतम हाइबदि नोंजु थादना नोंग चुबगी चांग असे खरा हेना चुरगा पोस्ट मुनसून हाइबदि नोंजु थागी मतुंग लाकपा था सिंदा तमन तमना अमुक हंथरक्तुना नोंग चुबगी चांग असे लेरकपनि हौजिक नोंजु था यरो फावबा नोंग चुबगी चांग असे का हेना नेमना चही अमगी फंगफम थोकपा नोंगी चांग अदु लाकदब था खरा असिदा पुलब सुसिलकपदा इचाउ थोकपा याबगी उथोकपसु लेरि हाइरि होगिबा चही 13 नुचिंगा चही 19 फुजा करमाइन लाखि हाबि येंगुर कांदा अखोइ ngasi फावदा मणिपुर फंगिबा नोंग चही मे नोंग से अखोइ अदुखन खेनब लेते होगिबा थातरु सखना फंगिदिब नोंग सिंग से सोय सोयदना लाकद्रिबा थातरु सखोइ फंगनी हाबिगी थाजब जम चौंग ले हेतारे तेर मतुबदा नोंग सि चुसला कना फ्लड थोकदरा हाबिगी सिंगनबसना खोदा यम चौंग लेरिबसे सही की ओखना फंगिबा नोंग मसी मतिक चाना
ꯂꯥꯛꯆꯔꯒꯁꯨ ꯃꯁꯤ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏ ꯂꯣꯛꯁꯟꯕꯒꯤ ꯆꯥꯡ ꯑꯩꯈꯣꯏ ꯍꯟꯊꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯇꯨꯔꯦꯟꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯝ ꯃꯆꯥꯁꯤꯡꯁꯤ ꯀꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯇꯨꯔꯦꯟ ꯀꯪꯕꯒꯤ ꯆꯥꯡꯁꯤ ꯋꯥꯡꯈꯠꯂꯛꯏ ꯁ꯭ꯇ꯭ꯔꯤꯝꯁꯤꯡꯗ ꯏꯁꯤꯡ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯅꯣꯡꯒꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯤ ꯂꯩꯅꯨꯡꯗ ꯏꯁꯤꯡꯁꯤ ꯂꯩꯍꯜꯂꯧꯕ ꯑꯃ ꯆꯪꯏ ꯂꯩꯅꯨꯡꯗ ꯏꯁꯤꯡ ꯂꯩꯍꯜꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇ꯭ꯔꯤꯝꯗꯨꯒꯤ ꯃꯅꯥꯛ ꯎ ꯋꯥ ꯌꯥꯝ ꯊꯥꯖꯤꯜꯂꯒ ꯎꯒꯤ ꯃꯔꯥꯁꯤꯗ ꯏꯁꯤꯡꯁꯤ ꯐꯥꯖꯤꯜꯍꯧꯔꯒ ꯂꯩꯅꯨꯡꯗ ꯏꯁꯤꯡꯁꯤ ꯂꯩꯍꯜꯂꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯇꯥꯔꯦ ꯎ ꯌꯥꯝ ꯍꯧꯗ꯭ꯔꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯨꯞꯁꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯂꯀꯥꯟꯗ ꯇꯥꯔꯤꯕ ꯅꯣꯡ ꯈꯨꯗꯤꯡꯃꯛꯇ ꯚꯦꯂꯤꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯄꯨꯊꯔꯛꯏ ꯑꯗꯨꯅ ꯚꯦꯂꯤꯗ ꯐ꯭ꯂꯠ ꯊꯣꯛꯏ ꯑꯗꯨꯒ ꯆꯤꯡꯗ ꯏꯁꯤꯡ ꯂꯩꯅꯨꯡꯗ ꯏꯁꯤꯡ ꯂꯩꯍꯧꯗꯗꯅ ꯍꯌꯦꯡ ꯁ꯭ꯇ꯭ꯔꯤꯝ ꯀꯪꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ January thadagi hauraga June tha faubada phanggadaba nonggi chang adu kadai fauba hanthabage haibadu Directorate of Environment dagi phangba graph asina mayek sengna takli graph asida uriba khogi higok machugi lei macha asi khogi January dagi na February faubada chugadaba nonggi changni aduga makhada yungna chingliba asang machugi achouba lei asina January thadagi na February tha faubada chukhiba nonggi chang aduni nong chubagi chang asi January dagi na February tha faubagi oina -73 deficit tare haiba takli mathangi graph asina March thadagina May tha faubagini masidasu nong chubagi chang asi -35 deficit tare haiba takli lunana hojik June tha losilakadaba faubada nong tabagi chang yamna nimduna tha sigi oinasu nong chubagi chang -40 rom deficit oiri nong churagana jaw thokpa yabagi akibasni nongsi thatruk yam likna surga ju lemur ba thatruk se nongsi marang kai khoi sung so jina phangani phangmu matam ja khoi kamdong ni ising lok ho godagi ha bise sigi policy plan ama loin ma si action plan ma khoi yam thuna khoi packet pam mathok ta he bise khoi na thamjani ngi se malem pumbagi oina ayang asagi changda chawna ohong bulakpa masida ekhoi miyoi bana uwa paktakna yanduna hena mateng pangsin bagum tawriba sina Manipur da su masigi saitheng oina nong chuba matamda isaw thokpa nong churaba matamda ikang thokpana chingba kudong charaba kaya asi mayok nanaba mountain policy gumba thorang kaya athuba matamda pahetpagi mathau tari Dr. Thingnam Kishan Foundation na sinduna tararak suba Dr. Thingnam Kishan Memorial Lecture pangthokre ngasigi thoramadu Child Welfare Action Committee gi board member and Jivanmala Manipur Commission for Protection Child Right ki member Ahanthem Montuna Dias member Singh oina sarukyaki Lekhidraba Dr. Thingnam Kishan gi photo da lei katpa amasung Hyderabad University ki Center for Study of Social Extension and Inclusive Policy gi Professor Azailio Neomaina Human Trafficked Survivors Their Experience in East India have a topic ta Memorial Lecture pibana thoram adugi mapung oiba saktam oiki Durdarshan Kendra Imphal Hana Nungthil Pung Ahum Dagina Numidang Pung Mapan Fauba Santok Lamba du Lakliba July Amadagi Numidung Pung Tarani Thoi Dagi Numidang Pung Mapan Fauba Pung Mapan Jubna Santok Lagani Haidi Mayai Kabanisa Yudagi Lapthok Nabagi Wakalol the Linkat Kiba Alcoholics Anonymous Grove of Redemption Gi Tarani Panlak Subamapo Komon Thoram Pangtokre Thangwe Bantau Club da Pangtokiba Thoramadu the Sarukya Kiba Grove Asigi Secretary na Group asida yauriba members singi marakta amaga mateng pangnaduna amadi awara pamenaduna nisa makhal asidagi lapna lainana ba khonabana group asigi mapungoi ba pandamni nisa makhal asidagi lapna laining ba miyoi singna group asida yauraktuna mating leba khunai ama oinana ba khonabada punna saruk yaminasi haina phongdoki ngasi pangthoiba program sida akogi non alcoholic mayam singsu haidi yu kamaina yu season adaba or yu hana season ramaga lepning ba mi mayam amsu leidi ado lepadi isa na ngamdaba ai isa makta hajaraga ju ai isa hana yu lepa ngamjaramdi adum mayam akoi members mayam sing punsanaraga aigi awaba mayam gi awaba sharing amaga sharing tanaraganda
sharing and caring program si tawrokana magi awabadu kadaida karambaduna magi ahobudu karambaduna akoi amana ama member amana ama imung manung gi oisunu ma personal gi oisunu akoi mateng pangnaraga kamdongna adugi problem duna maram oiraga ma amuka hanna yudu thakchan khitana ba akoina ama member mayam singse mateng pangnaraga sumaina akoi leirakpani ngasigi प्रधानमंत्री ग्राम सड़क योजना PMGSY की मखादा साइकिल सब डिवीजन की मनुंग चना लेबा कामुचिंग विलेज तगी गोतांगकोट ताबगी किलोमीटर तरागा मीटर कुंट्रा सांगबा लंबी सेम्बा कंट्रैक्टर न होरमलगा थबक लेबख्रे हाइना ngarang जून 28 की पाउदा यावखिबा अदु लोकल इश्यू खरा लेबना मरम ओरगा थबक सुबा लेपनी हाइना मणिपुर लेंगा की रूरल इंजीनियरिंग डिपार्टमेंट RED MSRRDA PIU 3 सेनापति के एग्जीक्यूटिव इंजीनियर वाई पवित्रना खुदियक पीदुना थादरप चेरोलमदा सिंगतोरक्ली लोइनना हारिब लंबी असि अथुब मतमद सेम लोइशिलगनी हाइना चेरोलसना मखातारी मणिपुर के तोंगान तोंगान बा हेल्थ सेक्टर सिंग द चथरक डिजास्टर मैनेजमेंट की मतंग द मियाम द भाप तहनबगी थौरम अमदी मॉक एक्सरसाइज ngasi बिष्णुपुर डिस्ट्रिक्ट हॉस्पिटल द पांगथोखरे स्टेट हेल्थ सोसाइटी बिष्णुपुर रिलीफ एंड डिजास्टर मैनेजमेंट मणिपुर का पुन्ना खुदसमनदुना पांगथोकपा थौरमदुदा मतौ करमना लमदम असदा अर्थक्वेक थोकपा मतमदा इसा सोक्तनबा ngakthokani amadi hospital singna kari karamba thogdang lawgani haibagi matangda state disaster relief forces ki sub team commander okram achawna takbi tambikhi थौरमदुदा फायर सर्विसेस amadi disaster relief forces ke staff singna miyam amadi doctor singda mock drill karamna tawgani haibagi matangda su mamut tana khanghanke ngasi ki thauramadu Manipur Police amadi Bishnupur District Hospital ki Medical Superintendent Dr. Bimosu amadi atai Dr. Nurse Kayasu sarukyakhi India ki anoba education policy ki puthokliba draft yauriba chanakanglon singda hapto hapsan taunabagi damak miyamdagi wakalo lobagi matam tha sigi kontra mathoi fauba sangtokre लेबाग असिगी महै मसिंग तंबदा अचौबा अहोंगबा अमा पुरकनबा सेमलिबा पॉलिसी असि हेना मपुंग फाहनबा मियामगी वाखलोल अदु innovate.mygov.in दा चंगबिदुना थारकबा यागनी हाइदि इम्फाल वेस्ट डिस्ट्रिक्ट कमांडो टीम न लौखटपा चेक्सिल थौरांगी मनुंग चन्ना ngasi Nagamapalgi Hindu Hotel Dagina Custody Breach Fauba Tibahumbagi Tabak Chathakre. Imphal West District Additional SP Operation A Ghanashyam Sarma gi meeting makada ngasinung tilpung mga makhaidagi mga ga minute yangkai fauba Chathakiba Tibahumba duda punna miyoi chani humpu verification chathaki. Maduda masagi saktakche sudaba miyoi kun fagat kibaga loinana makhataba wahang pahung chathanaba City Police Station da pukre haidi. Thawal District Commando gi Additional SP Operations Sachidananda Soibam amadi OC Inspector and Sadananda Nirjingba team amana ngarang nung tilpung ama makai taba matamda ngamu khongda miyoi amadagi opium kg ani phare hari pharba miyoi adudi Kangpokpi District Kaihau Village tagi Winnerson Kaising chahi kontra taret apokpa Paul Kaising ni hari pharba miyoi adu Nongpok Sekmai Police Station da mangondagi Pagalakkiba potlam sing aduda sinakre hari. MI Xiaomi company gi anoba store ama ngasi Kwakaitel bazar da hangtokre. Tongan ba MI company gi mobile, TV, washing machine ni chingba potlam khudingmag phanghangadoriba store asi North East India gi oina chama suba store ni ngasi gi store hangbagi thoram aduga mari leinana bike rally amasu Manipur film star Soma Livestream na lamthaki. Vector-borne disease की मतंग द नोमगी ओइबा awareness program अमा कांगपोकपी district की S Sahaibung village द पांगथोखरे district malaria officer कांगपोकपी अमदी कुकी students organization Moltam block unit 4 Khoken area na sinduna पांगथोखी बथौरमदुदा मफम अदुगी खुंगंग मंगागी मियोय चहुम रोमना सरुयाके थौरमदुदा vector-borne disease की लाइना लायोंग अमदी मतौकरमना ngakthokani हाइबगी मतंग द मियाम द भाप तहनकी
Little Master English School Samurauna under 17 Boys Imphal West District Level Inter School Subrato Mukherjee Football Tournament की winner ओइक्रे Department of District Youth Affairs Sports Officer Imphal West na sinduna ngasi nungtil Khumanlampa Artificial Turf Ground da sanakiba Football Tournament asigi final the Little Master English School Samurogi Sanaroi and Ronaldo T Nungonba amasung A Jackson na match asigi ahum Yankai Humdoi, Amadi Humpusubu Minute Sing the Panzel Amamam Chanduna, Iboton Memorial School Top Sipaibo, Panzel Ohum Sinoda Mighty Bibangam Ki. Chathariba Football Tournament Asigi under 14 Boys Imphal West District Level Inter School, Subrato Mukherjee Football Tournament Ki Final Dana, CT Higher Secondary School, Mayang Imphal Ki Sanaroi Michael, Apu, Amadi Prisakantana Match Asigi, Taruk, Nifu Humdoi, Amasung Nifu Taret Suba Minute Sing the Panzel Amamam Chanduna, City Higher Secondary School Mayang Falbo, Panzel Om Sinoda Maitiba Piki. Football Tournament Asigi Ngasi Loshin Bagi Thoramada Yaski Deputy Director Lun Khosai Haukev, Imphal West District Youth Affairs Sports Officer T Naikhochung Haukev, Amasung Imphal West District Youth Affairs Sports Officer Y Bonina. Jathakiba tournament asida makong mathang takraba team singda mana mathung kaya khudol tamke chaliba chahi asigi July 5 dagi pangthokadoriba Humphusuba state level inter school Subrato Mukherjee football tournament ta Imphal West ki under 14 boys ki team ama oiriba CT higher secondary school Mayang Imphal under 17 boys ki team Little Master English School Samuro Amasung under 17 girls ki team ama oiriba Nilamani Higher Secondary School Mayang Imphal na saruk yaragani. Marisuba Khuraizam Ram Narayan Sastri Memorial State Level Open Chess Tournament ki Taret Suba League Round Sanabaloikre. Manipur Chess Association की मीटिंग मखादा खुराइजम राम नारायण शास्त्री मेमोरियल ट्रस्ट के संथंग मखादा पार्सोय असी की मनुंग चनलेबा जुवेनाइल क्लब तेरा सापम लेरक नसिंदुना क्लब असी की संगलेंदा था असी की कुनहुमदोई दगी पांगथोकबा हौकिबा टूर्नामेंट असी की ngasi taret suba league round sanaba loikibaga loinana RK Apolosana T Somrendro E Sashi amadi H Somokantana point taruk phanglaga mangzil thaduna chatli Chathariba chess tournament asida ke poire khomba amadi Z inau anina point manga makhai phanglaga yamna nakna matung inaduna chatpaga loinana A Chakri Tombi S Dhanachandra TH Govind KH Alex amadi TH Navachandra na point manga phanglaga chatli TH Navachandra na chief arbiter gi thogdang lobaga loinana chathariba chess tournament asida switch league round mapan sanabaga loinana rated player kontramathoi unrated player kunithoi veteran sanaroi tara nupa macha sanaroi tara amadi nupi macha sanaroi ohum yauna punna sanaroi humudra taruk na saruk yari hayeng chathariba chess tournament asigi nipan suba league round gi match sanaragani Yankai Mapan Suba IBBFF Mr. India National Championship Tasaruk Yarugadaba IBBFF Manipur Unit ke Sanaroi Singh Imphal Thadokre Hari. Thasigi Kunipan Amadi Kunmapanda Maharashtra ki Pune the Pangtokadaba Championship Asida Indian Bodybuilding and Fitness Federation Manipur Unit ke Sanaroi Amarjit Ningthauzam M Motilal Ratna Sagar Amadi Robert Mayang Lambamga Luinana Manipur team asigi official loina E Inau Amadi TH John CH Usara Ranjan Amasung AK Manito na Khongchat Aduda Saruk Yaki Haina IBBFF ki General Secretary na Thadorok Chero Lamana Khangalakli Arab the bulletin asigi headlines amona miyam da thamzari Inner line permit system ki demand aran bani haina speaker yumnam khemcha na Guwahati da phongdok ki wafa Manipur miyam ge mayoktani miyam da lale haizaga da bani haina JSC ILPS na khangalakli Chahi sigi bosem niloba HSLC examination ki result asoibe yauramle first division da pass tawrkiba mahiroi ama rechecking tawbada kunithoi suba position da pass tawgadaba oiramle
ꯏꯪ 2019 ꯒꯤ ꯖꯨꯂꯥꯏ 19 ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ 7 pay commission ꯆꯠꯅꯔꯒꯅꯤ ꯍꯥꯏꯅ CM ꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ mass casual leave ꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JSC, MTUC and MGO ꯅ ꯐꯣꯡꯗꯣꯔꯛꯂꯤ BJP legislature singi manungda famunabagi wathok loishinbagi mami udri Minister Thongam Bishwajit yauna BJP gi MLA Minister ayamba Delhi yaukre CM su ngasi Delhi chatkre amasung school fagalhansi mission da Wavgai High School bu yahollu haibagi wakata JSC na kaukiba pungni funipan gi Kaching district ki banna mahausa gi punsi da chauna akaiba pikre